Marubu Pau. Chief Secretary na Kangpokpi chatuna relief camp sing yang sinkre. Tripura ki ningthau Pardiot Manekya Dev Brahma Hanagi Chief Minister N. Birena Taramna okre mayumda. Government ka wari sanar matungda FNCC na sangsilamba kongjang suspend tawkre. Center na mangjaw na President rule revoke tawdrabadi 2026 ki February 12 fawwa PR tanaragani. Amadi security force na tungan-tungan ba mafam daki kulay kaya fagat pangamkre. Kurumjari Mami TV na sandok jaba Manipuri pau midyang tabiri bapum na magpo Elangbam Dilpani chanuna taram na okjari hauzik pau sandok na pizari Manipur ki Chief Secretary oina naung thabak puba haukraba Punet Kumar Goel na Principal Secretary Agriculture Arun Kumar Singha IAS kaloina na Kangpokpi District ta chatuna IDP sing na laiba relief camp sing yengsin kibaga loina na District Official amasung Civil Society Organization singi mihut singa unaduna wari sanakre Khongsat adugi ahan bo oina Champhai Subdivision gi manungda laiba Ngamun Prefabricated Relief Camp amasung Kangpokpi Subdivision gi manungda laiba Mandaf Relief Camp ta chatuna camp sing adugi phibam yengsin ke Chief Secretary na Relief Camp ta laiba Mahairo Singh amasung ahal oiraba sing yauna inmate singa wari sanaduna makhoi gi laiba phibam singi matangda khanake State Government ki maru oiba pandam di IDP singi masa masa gi mayumda tek ta kaidana hanjin hanaba hotnabani haike Manipur government na santi oina tek ta kaidana amuk hanna khunda leita hannaba thabak paikhatli security force singna pung kunmari chupna lanjen narakli basingbu masage aseng mamayumda hanjin hanba ya hannabani haina wari sanaba aduda Chief Secretary Punet Kumar Goel na phongdoke tungda Chief Secretary na chair lauduna district level developmental meeting ama phamduna development action for Janjatia Gram Unayan Abhiyan amasung Prime Minister Janjatia Manayak Anusadan Mission na chingba Center ki Tribe and Welfare Scheme sing implement tawbagi matang da su khanaki hairi Northeast Indigenous Peoples Forum gi Makada Indigenous Peoples Forum Manipur na sinduna Yalhaumi gi numit Imphal gi City Convention Center da pangthokadariba thauram asida Tripura Motha Party gi luchingbasu oiriba Tripura gi ningthau Pardiot Manekya Dev Brahmana athoiba mithunglen oina saruk yanabagi lakpada hanagi Chief Minister N Birena mahakki mayumda taramna okre social media da thagalakpa warol amada N Birena hai Manipur amasung Tripura ngallingai matamdagi tatna thana yadana leiraklaba mari ama leirakli state ani asi ain kaina changsilakpa mitof singi chaitheng chap manana phangminari hiram asigi matangda punna thabak tawminana ba kupna khanaki hairi Naga taba mafam singda cookie singna German Road natraga Tiger Road samjalakpa amadi poppy thajalakpagi mayokta Foothill Naga Coordination Committee na naga taba mafam singda cookie gi sathok sasin tawba cookie sing sathok sasin tawba yaroi haibagi khongjang adu ngarang government amadi FNCC gi mihut singa wari sanarba matungda yanaba purakpadagi lambi thingbagi khongjang handokre ngarang nungthil Manipur government ki mihut sing amasung FNCC ki mihut singa Imphal da wari sanaki wari sanabadu da government ki maikaidagi cookie sing na semliba lambi adu government na ayaba piba laite amade paisa kai thoki basu laite haina sengdoke illegal oina lambi semba oiramlabadi logi matung ina cherak pigani naga sing na khundaba chingkhong chingyada cookie su militant singe designated camp sagani haina naga sing na nungnangba fauribadu government na yamna serious oina laure masigi matang da government na center da warol ama thargani nagana khundaba mafam sing da poppy plantation
plantation tawre haribadu nakal animakna yamna lumna khanake poppy plantation tawriba miyoising leibak asigi logi makhada jab chaba chirak pigani haujiksu government war on drug 2.0 gi makhada chathaduna illegal oina poppy tharambasing yanthattuna manghalle maram aduna FNCC na sathariba kongjang handoknaba appeal tawke government ki thajaba si pirakpadagi FNCC na satharakpa kongjang khudaktagi handokle haina yanakhibani hairi ngasigi wari sanaba aduda Manipur government ki commissioner cum secretary home and Ashok Kumar IAS amadi FNCC ki Dr. Akun Nyumai general secretary joint tribes council B Robin Kabui secretary FNCC Nyansal Sithung nomination convener Tangkhul Naga Foothills Organization amadi CHIS Urian Juli co convener Kaubru Rens Liang Mai Union na saruk yaki hairi ngasi ayuk Imphal West District ki Lamphel Police Station ki manung chana leiba tera yengkhom leirakta leiba Manipur University ki hanagi Vice Chancellor oiraba Professor Hizam Tombi ki mayumge gate ta ngasi ayuk pung 5 ga makhairom taba matamda sakhangdaba singna bom ama thamjilamle hairi bom leiramme haiba pau hek fangbaga Lamphel Police team ama mafam aduda laktuna yengsilaba matung bom adu soida ngamdana ayuk pung 9:10 rom taba matamda lokatkhre adumapu bom adu kanana karigidamak thamjilnibano haibadi haujik fawbugi oina chap chabadi khangba ngamdri hairi India ki president na tawkhiba proclamation ki matung ina chahi asigi hawkhiba February ki tang 12 dagi state asida chatna halakliba president rule ase center na karigumba mangzauna na revoke tawdrabadi 2026 ke February ki tang 12 fawba state asida president rule laigani haina Ministry of Home Affairs ki maikai dagi fongdokre Joint Secretary to the Government of India G Pratha Sartina khujek piduna Manipur ki Governor Secretary amasung Chief Secretary da ngarang address tawrakhiba ministry yu serol amagi matung ina August ki tang 12 dagi hauraga state asida makhata na president rule sangthanaba Lok Sabha na July ki tang 13 amasung Rajya Sabha na August ki tang 5 da statutory resolution approve tawkhibani masiga loinana tha taruk amaga state asida president rule sangdoklagani madugidamak tonganba notification thokpagi mathau tadre maram aduna president rule sangthahalingai karigumba marak center na revoke tawdrabade mathang sahi gi February 12 fawba makhata na state asida PR na halagani hairi Paugi marak thatna atenba break ama lominasi. Craving some wings? Just unpack seasoned chicken wings. Hot, sizzling, heat and eat. Trust Total for all your cravings. It's totally worth it. Break matung pau makhata na amuhana pizari. Security Force na Imphal West ki Langon Usoi Makhongda thiba humbagi thabak chathabada bom yauna atai khulai kya fagat pakapkhre fagalaba khulai sing adude magazine amaga loinana 303 rifle ama maru nipan yawba magazine amaga loinana 9mm pistol ama magazine yawba .32 pistol ama detonator ani ga loinana HE hand grenade ani 303 ki kapa yariba maru chani ga nipan high density cartridge maru taret 12 borgi maru ama SLR magazine ani 303 rifle charger plate mari tear smoke shell ani rubber bullet ama tactical knife ama bulletproof helmet
patka ama bulletproof base ama amadi WT set with charger ani ni hairi amaromda state asig ching amasung tampaki mafom singda area domination amadi thiba humbagi thabak lepna chathari Manipur police control room na thadorokpa warol amagi matung inna security force na Kaksing district ki Lausi Pat Chingkhok area da thiba humbagi thabak chathabada yamlaba khulai kya fagat pangamkhre fagalaba khulai sing adudi insas rifle ama single variant rifle ama locan med pistol ama AK ki kapa yariba maru taraga manga insas ki kapa yariba maru kun 303 ki kapa yariba maru kun ga manga 51 mortar shell ama pack explosive packets class 2.1 ani detonator ani tongan rifle gi ahan magazine mari BP based ama amadi atay polam sing fagat pangamle hairi Laiba micham miyam amadi dukan singdagi sel khaibani haiba miyoi mari fare haidi Imphal East District ki Porompat Police Station ki manung chana laiba telepati gi Hanuman Mandir manaktagi farba miyoi mari adudi oinam lalaiba maitai chahi kunga humdoi konjenbam bungka chahi kuntra ga mari oinam sanjoy chahi kuntra makhoi ahumna Imphal East ke wangkhai khunau dagini amadi Laisram Gaifoba Singh chahi kuntra ga mathoi New Chekon dagini haidi makhoi dagi chaka ani panba Honda Activa ani fagatle amaromda security force na aina thingkraba lalholup RPF PLA gi miyoi ama huikap makha lekai dagi fare haidi farba miyoi adudi haikrujam lanjenba maitai allies ningthauba chahi taraga mapan Imphal East ki Andro Police Station ki manung chana laiba Andro Kharam Chinga thel lekai dagini mangondagi mobile phone ama fagale haidi amadi Manipur Police na aina thingkraba lalholup case PPWG gi miyoi ama moidang pok maning lekai dagi fare haidi farba miyoi adudi haikrujam daya maitai allies prem allies luchingba chahi kuntra gani thoi Thawal district ki Khongjom Sapan mamang lekai dagini miyom ngakpigani miyoi adu aina yadab case kharada chenaba mishakni Maithong Yamba Tripura ki Sanakya Rajkumar Kamaljit Kumba misak ama Manipuri khunai na phangjaram basi yamna sakthok chaningai ni wafam asi marupau che amasung Manipuri Sahitya Parishad haudok piramba Tripura ki saknai raba Samaj Sebak Sanakya Rajkumar Kamaljit Singha ki chahi ama chupna satharakpa birth centenary ki loishin bagi thauramda chief guest oikhiba Sahitya Academy Awardee Sarat Chan Thiam na phongdokhibani August ki tang 9 Argatala Press Club ta pangthokhiba thoram aduda Sarat Chan na haiki Sanakya bu ningsingduna tungi haurakliba mirolda anoba thauna ama piba haibasi yamna tangai fodabani marup paukche amasung Sahitya Parishad anina sinduna pangthokhiba thoram adu Iskon Manipur Development Council ge GS Dusari Gopal na maira chukhatuna hongdokpikhi Sanakya Kamaljit ki photo da haikat lekat tambagi matung Takhel gi saknai rabi saisakpi Khetrimayu Madabina Saihau Isai Shaktuna Thoram Hongdok Piki Maira Chukhatuna IMDC ki GS Dusari Gopal na Pabung Kamaljit Kumba Misak Hauziki Matamda Yamna Mathau Tarabani Haiki Parishad ki President L Biramangan na Thoram Mapu Oiraga Marup Paukse ki Editor RK Tarunjit Amasung Scholar W Biramangan na Guest of Honor Oike Parishad ki General Secretary Thaudam Nil Kumar na Okpagi Thoram Piki Thauramga Mari Lainana Handak Chahidagi Rajkumar Kamaljit Singha Memorial Achievement Award 2025 ama ahanbu oina Bisalgra Dakabari gi saknairaba pungyaiba amadi wari liba Maitham Nirman Singha da pikhi mana ase culture gi lamda mahaki thaudangbu sak khangduna pibani thauram asiga mari lainana Sanakya Kamaljit bu saitharaduna saireng saidinaba thauram amasu kabi taraga nipana saruk yaduna pangthokki hairi adegi bikat thoktadan leiraba sakhatpa walaba mayamno sakhanaba honarasina mang tharaga lamdin kibaduba misak amane siumba misak ama aikhoina aikhoi oiba phangjabase aikhoi yamna laiba phai aduna sigumba thoram siga mari leirana aikhoi maikai kayadagi Wangoi Kendragi Manung Chana Laiba Samurau Awang Lekai Polling Station 22/4 amati 22/5 ke
NFSA gi beneficiary singda fangpham thokpa cheng suna fangdre haiduna lekai asigi miyamna pendaba wafong kaya fongdorakli lekai asidagi NFSA gi card holder singna fongdorakpagi matung inna samurau awang lekai gi polling station 22/4 amadi 22/5 ki cheng asi wangoi kendra gi ex MLA na yelingai matamda cheng kg manga phangkhiba lei adubu haukiba 2023 gi matung dagidi cheng kg manga fanglamba adu suna phangkhidaba asigi maram chap chaba kari lei mari leinaba singna miyamda khanghangadabani haidi loinana lekai asigi miyamna cheng suna phanghanbiu haina wakatluba matamda agent ama oriba wangkhai mayum sanayaima press media gi khuthangda ngasi fawba tha khudingi cheng thinthadana beneficiary singda fanghali haina fongdorakliba ase yumpham yaudabani maramdi 2025 ki January dagi August fawgi manung asida tha mari khakki cheng yelaga lemhoriba tha mari gi cheng yen thoktana leiriba ase kari maram gino haibadu sengdorakadabani cheng yen bada rajniti gi akhuba mityeng pusillaktuna irang sagatna bohona biganu cheng da rajniti sanakhiba leite isana isagi hak fangnabagi damak oinam lukhoi amade khuraizam loken animakki miyoi sing punna chaminakhibani Samuraugi atai polling station cheng suna piraga polling station 22/4 amadi 22/5 tana suna pibidriba maram karigino media da awai akhum taunabagi mahutta department gi officials gi channel da oina asengba adu khangdok minasi natraga samurau naurem apunba maira paibiga punna phaminaduna wakal taminasi haina fongdorakli Aroibada maroiba pau amuhana pizari. Chief Secretary na Kangpok Pizatuna Relief Camp sing yang sinkre. Tripura gi ningthau Pardiot Manakya Dev Brahma Hanagi Chief Minister N Birena mahaki mayumna taramna okre. Government ka wari sanarba matungda FNCC na jangsilamba khongjang suspend tawkhre Center na mangjong na President rule revoke tawdrabadi 2026 February 12 fawba PR chatnaragani Amadi security force na tongan mafam dagi khulai kya fagat pangamkhre Hojiki oinadi Mami TV na sandokchaba Manipuri Pau loishinjare makhataba pau gidamak midyeng tadna lebiyo Sausages from Total. They are perfectly seasoned, juicy and smoky. Trust Total for snack time. It's totally worth it.